Women and child trafficking amongst tribals means of protection haiba hiramda nongmagi oiba state level seminar pangthokre. India government amadi NSUNIM gi marakta chathariba naga pisto ki yanakhiba wafam miyamda khangalu Manipur gi apunbagi saktam kaiba yaroi haiduna sin khongjang kaya leptana changsinni. Amasung handak toina Manipur tampak ki mafam kaya da bombo khaibagi thongdong thokhraba matung police na section tharang kaya lokatle lalhobagi miyoi yauna chingnaba miyoi kaya phagatle. Mayambo khurumjari adom yengri bas impact news ni ibijana manahor memna hauji pungja si phawbugi maroiba pausing miyamda pijari. Women and child trafficking amongst tribals means of protection haiba hiramda nongmagi oiba state level seminar pangtokre. Tauramasi Ministry of Tribal Affairs ki mateng makhada Tribal Research Institute TRI Manipur All Tribal Student Union Manipur Achum amasung Social Welfare Department ka punna khusamnaduna chingmairong da leiba TRI gi auditorium hall da pangtokhibani. Ngasi gi thauram aduda saruk yakiba ansung gi president Barayo Satchangna Macha Singbu Mahi Tamhan Ningba Lairaba Amadi Mahigi Mangal Watpa Mamapa Oiba Singbu Trafficker Singna Launam Tauduna Angang Singbu Natabalambida Lamjingli Mapan Lamda Mahi Masing Lem Natamhangani Amadi Tabak Tahangani Haina Chatkiba Angang Nupi Macha Kaya Mangkiba Amadi Natai Chadaba Chadana Leramba Kaya Miyamna Tingnari Asigumba Kudung Chadaba Sing Asidagi Kalhonaba Mamapa Oiba Singbu Ningtina Kanghana Bagi Wakalonda Seminar Si Pangtopani Haina Fongdoki Nakalamaram Dangasigi Toramadu Saruk Yakiva TAN Hills ki Additional Secretary Led Khogin Haukipna State Amadi Center Lengakna Mahima Sing Tamnabagi Damakta Piriba Kudung Chaba Sing Asi Lauduna Mahi Tamnaba Honasi Maikum Upa Trafficker Singdagi Kananaba Ekoi Punna Honaminasi Haina Maka na appeal tauki ngasigi thoram aduda State Child Protection Society Social Welfare Department gi program officer Mala Lisham amadi Shandyara ni mangsatabam amasung FXB India Suraksha gi project officer ke Sunil Su Sarukyaki. All tribal students in Manipur are the DRI in partnership with social welfare. Sipulaga Shinbishina Manipur da especially tribal areas da uchiki women and children. She traffic to bishe due to lack of information, poverty, lairabam machasing she mayam larik tamhange thabak pige na mapanda yam challaga brothels da ko nadraga mafam tunga mafadaba chagada atum thamme ba thamaga traffic tawraga adu bishe tribal population da yam grabane adu no koi khra sensitize tawraga awareness ka kino seminar tawraga means of protection she kamaina tawrati phagadra hai she nupi macha adagi mama adagi activists mayambu awareness piraga she curb social menace she curb tawno na bokoi sinjarne all tribe India government amadi NSUNIM gi marakta chathariba naga pisto ki yanakhiba wafam miyamda khangalu Manipur gi apunbagi saktam kaiba yaroi haiduna jackson khongjang kaya leptana changsili naga pisto ki waroi sin athuba matamda miyamda khangalu haiduna Johnstone Higher Secondary School gi mahairoi singna lambi da laktuna human train semduna khongjang changsinkre khongjang aduda saruk yakiba Social and Culture Secretary Manichan na hai Nagagi Waroishin Purakpa Matamda Satra Kunaina Taramna OE Waroishin Asida Manipur gi saktam soklaba Taragadi Satra Kunaina Yaba Ngamloi Loinana Lamdam Asida Lairiba Satra Sing Amata Oina Manipur gi Damak Leptuna Akanba Khongjang Kaya Changsingani Haiki NSMI Mamadi Central Government Santigi Warosim Prognava Honagavani Karigumba Manipugi Integrity Solakadawa Mong Urak Potagadi Imalabaki Damak Satra Kunagi Damak Akamba Kunjang Jagani Hana Mediagi through the Tamjay NSMI Mamadi Naga Pisto ki waroi sinda Manipur gi saktam soklapa taraga di film forum Manipur gi members singna kanba khongjang kaya sangsingani haina phongdokre wafam asing film forum Manipur na sinduna sana kaithel da leiba film forum gi office ki mamang da chathakiba section mifamda film forum gi chairman S Mangol Jauna Phongdokhibani mifam aduda Mangol Jauna makhata na hai nagagi waroi sinda Manipur gi saktam soklam bataraga di miyam ga loina akanba khongjang changsingani kokomina changsilakpa khongjang khudimakta film forum Manipur na saruk yagani haiki
India government gi mapukchel sengdaba mawong NSNIM gi mapukchel mawong makhoi gi thorei ba uthorei ba mawong singsina masi aikhoi ramdam sida leifam khangdre maramdi aikhoi Manipur da sing tam masi yam nungsinana ipa ipu haktak tagi leimina jarakpani adu handak ikhang khangudana India government amasung NSNIM na peace talk ni hadan sahi kun thoi rom makhoi na wari sarakpa matamda framework agreement ni hadan makhoi na changsel leiba khongjang asida wari sabasu loire haiba RN bi wari sabal loire bunmak loisan nei hairakanda maduda yauri bo wafam do ngasi फोंदोक्तना थम्बा हैबसे मसी पुक्सेन सेंगदबा इंडिया गवर्नमेंट की थौसिलमनी तमसी यामना थेंजिल्लाबनिना मणिपुर लेबिरिबा इरेपा इरमना मसीदा पोकबा चावबा सिगदोरिबा ब्यूरोक्रेट ऑफिसर सिंह IAS ऑफिसर सिंह डॉक्टर सिंह इंजीनियर सिंह ngasi tumine leibiranu makhoisu makhoi gi level da angamba wafam phongdoktana makhoi gi su makhoi gi thodang lei haibse upiba matam moire haibo wafam se akhoi thamjaningi Naga Pisto ki matang da yana ki ba warol sing miam da khanghalu haiduna Tezpur Chingarel dagi hauduna sombung amadi manak nakpa da leiba khultara punjinduna ngarang maira gi rally jetkhre rally edu sombung dagi hauduna sajiwa jel lamkhai phawba jetkhi khongsang aduda Manipur gi saktam kai bi yaroi longlip Manipur India lenga ki thong yaning de haiba kholau kya su lauki khongsat aduda saruk yakhiba mioi singna phongdorakpada Naga Pistok asina Manipur gi apunba gi saktam da kai ba pirak pataraga de akanba khongjang kaya changsilakani kokomina Naga Pistok की मतंगदा चंगसिलकपा खोंजंग खुदिमक्ता मखाताना सरुक यागनी हाइखी नाकल अमरोमदा इम्फाल वेस्ट की मफम कयादसु मैरा पाइदुना नागा पिस्टोक की मतंगदा चेक्शन खोंगसत चतखी इम्फाल वेस्ट की फुमलो दसु ngarang मियामना मैरागी चेक्शन खोंगसत चतखी Así yo tomo mayam. Kokomi gi miyeng makhada ningol club hairok nakka khusam naduna ingau rok apunba maira paibi ima lop na sinduna chection maira khongchat chatkre NSUNIM amadi India lengak anina sanari ba pistok na karigumba makhal amathagi akaiba Manipur da pirakpa yaroi haina chatkhiba maira khongchat aduda masing yamlaba miyamna ingau rok tagi nompok sengmai bazar fawba chatki khongchat aduda Manipur gi apunba gi saktam kaiba yaroi kanglup naiba thoksil chathaba yaroi framework agreement ki warol miyam da khangalu amadi longlip Manipur haiba kholau kaya su lauki nakala maromda herangoi thong nauria pakhang lakpa laikai YMDO club amadi the Brahmapur social club amadi Brahmapur women association maira paibi loop na sinduna maira khongsat chatkhe Matang swais de break ama laujagi break ki matungda Meghalaya dagi mangkhiba mioi ama tek takaidana sinakhibagi paw ama de Manipur ama sungmalengi tongan be I paw sing puduna lagjagi impact news pemeng tadun bi mayambo muka na taram lokchari bulletin asigi makhata ba paw mayamda pijari Meghalaya dagi mangkhiba mioi ama state asi dagi fangkhibaga loinana ngasi National People's Party NPP Manipur state ki khuthangda mahaki imung manung amasung Meghalaya gi Jawai Assembly constituency ki MLA Waila Miki Swailada Kusinakre. Hariba Mioi Asi, Chahi Asi October Tara Marida Mankivani, Mioi Adugi Mamina, Doin Suna Kawi, Chahi Humpumanga Lom Sure. Maha Meghalaya gi Jawai Assembly constituency ki West Khasi, Giantia Hills ki Thalaskian block ki Manung Channel Leba Mukla. Umla Sor Dagini, Chingmairong the Leba Classic Grand, Pangtokhiba, Kusinabagi Thoram Aduda Meghalaya gi Jawai Assembly constituency ki MLA, Shailana Hai, Mahaki area Dagi Mankhiba Mioi Amabu State Asida Tek the Kaidana Thambirambagi Damak, Manipur gi Lengak State Asigi Miyam, Police NPP gi Mihud, Deputy CM Y Joy Kumar, Amasung State Asigi NPP gi members, Singi Mapamda Thagatpa, Pongdokli. Loinana State Asigi Miyam gi Hospitality, Asuki Matik. Thagat ningai ni haiki
We have found him. He's here with us. So here I would like to thank who has really extended their helping hand. Thank especially to the people of Manipur. I think it's because of them, because we were starting losing hope because it's almost a month now. But we have that hope because we know the hospitality and the nature of the Manipuri people. So I think today he's here with us is because all of them. Because I have heard from him that they used to give him shelter, they used to give him food and all. So on behalf of myself and from the family, and even I was speaking to our Chief Minister, Shri Conrad K. Sangma, Chief Minister of Meghalaya. I was speaking to him on the phone because he also has helped us a lot in this. I will inform him that we have found our man. So he also said that please express my gratitude to the people of Manipur as well. Imphal West District Commando ki team na lokotpa section tharangi manung channa Imphal gi akoibada thi humbagi thabak chathakre. Imphal West ki additional SP Operation Amarjit Lamabam gi meeting makhada Imphal West Commando OCP achobana luchingba kangbu amana ngasi ayu pung 9 dagina mapan makai fawba thi humbagi thaba adu chathakibani thiba humba adu da miyoi chahum rom verification chathaki verification adu da masagi saktak che sudaba miyoi 13 phagat khibaga lonana makha taba tana wahang pahon chathanabagi damang city police station da pukre. Amarom da Imphal East District Commando ki team na lakotpa section tharangi manung channa andro parking gi akoibada thihumbagi thabak chathakre. Imphal East ki additional SP Operation TS Krishna Tombi gi midyang makhada Imphal East Commando amasung nupi police personnel singa loinana ngasi ayupung 9 dagina 9 ga minute nimfu fawba thihumbagi thaba adu chathakibani hairi. Thiba humba adu da miyoi maudra mari rom verification chathaki verification adu da masagi saktak chi sudaba miyoi mari phagala Kibaga loinana makha taba wahong pahong chathanabagi damak Porompat Police Station da pukhi. Imphal East District Commando na UNLF ki active cadre ani fare haidi faraba miyo ani edudi urup chinga lekai degi Muhammad Nijamuddin chahini phutaruk apopa Muhammad Wajid Ali amasung kaira wangkhem degi chinga kham David Maite chahi kuntrani to apopa CS Thoibani Impact News na phangba pau gi matung ina kangnaba pau ama phangba gi Imphal East District Commando gi additional SP Operation TS Krishna Tombi gi medyang makhada Imphal East ki Commando OCY Sakti Chen na luchungba team amana ngarang nungthil pung 3 rom taba matamda singjamai chunga mathakta leiba Royal Enfield showroom gi mamang dagi phakibani farama mioi ani asi singjamai da leiba dukan singda paisa lobda chene haiba khangba ngamle hairi faraba mioi ani asina sijinaramba gari ani shu fagatpa ngamle loina makhata ba wahang pahang chathana bagi damak singjamai police station da sinaki hairi. Hauji chathariba Indian Super League ISL 2019-20 gi ngasi sanagada league match ta Kerala Blaster amadi Orissa ani na lamba taunaragani hariba match asing asi numidam pung 3 makhai taba matamda Kerala gi Jawaharlal Nehru Stadium da sanagani league asi gi ngarang sanakiba league match ta Goa na Mumbai City bo Panjal Mari ani da maitiba pikre Mumbai Football Arena da sanakiba match adu da Goa gi Panjal adu Lenny Ferran Hugo amadi Carlos na match ki kungatare nimphumanga yangkhaini pan amadi maudra mapan suba minute chankibani aduga Mumbai City ki Panjal aduna sarthak amadi Sauvik na match ki nimphuma pan amadi yangkhaimanga suba minute chankibani. Arab the bulletin asige headlines samhona myamda thamjare. Women and child trafficking among tribal means of protection highway hiramda nomagi oiba state level seminar pangthokre. India government amadi NSUNIM gi marakta chathariba naga pestock ki yanakhiba wafam miyamda khangalu Manipur gi apunbagi saktam kaiba yaroi haidana section khongjang kaya leptana changsili. Amasung andak toina Manipur ki tampak ke mafam kaya da bom pokhaiba gi thodok thokhraba matung police na section thorang kaya lakhotle lalhobagi miyoi yauna tunna ba miyoi kaya pagatkre.